ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯋꯥꯔꯤ ꯊꯥꯔꯛꯅꯤꯡꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯩꯔꯒꯗꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ WhatsApp ꯅꯝꯕꯔ ꯍꯥꯞꯆꯕꯅꯤ ꯑꯗꯨꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯑꯣ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅꯦ ꯍꯥꯏꯌꯦ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯈꯔ ꯀꯦꯅ ꯃꯧꯅ ꯍꯤꯡꯖꯔꯛꯄꯤꯅꯤ खर केजरई हाइतारे मयामनसु लुना तौबीबा हाइतारे को मासे नुंगाइबा मयामसिगी मरक्ता मासे लेसाबी मचा हाइति क्लास 12 कार को द क्लास 12 की ngang कोई ngauba langba yam thina nungai khlakpa timing sida कोई मागिसु माने am pamjeruba yamna khoida jeruba misa ma thengna ki कोचिंग मफम द थेंगना बने को नुपा से की सक्ता से कमाई तौगेदा मासे कुचू से यम का हिन ngौदे दुगा मिट का से तराव तरावरगा पिसुंगा से खरा मुत्तक का तौरगा मसा कितंग पारप का तौरगा स्पेम का हापगा येंगबदा मासे खरा मिंगम जदबा माले माओंगदा मतौदा तुमिनगा लेबदो को अद नुपिसिनसु मोइबानी से खंगनर हाइतारेनिस्ति अदुम गाउजबा पामजबा इदु ओइरेबको सुमाइना तौरगा मोइनिसे क्लास 12 तागी खंगनरपने नुसिनरपने कोचिंग फमदा थेंगनरगा 2023 की सेप्टेम्बर को असदने को मोइबानीना कोइनाबा हौबसे हाइनैदना को नुसिबदा पिजबसिदि पामुबा केमता लेते दुगा नुसिबदा कथोकपसिदि मी थवाइ फावबा कथोकनरिबनी अदुना मंगोंदा को हौजिगी नुपीसिदा मोंदा सेल खतंग लेरगसु होई नुपासिदा कैनोमा अचापोट मक्ता ओरगसु दे मागे ड्रेस मक्ता ओरगसु यामना पिनिंगबदो ओयेबको द पिसु पिये करी वालिजा नोमाबो काइना मा चानिंगबना करी ओइजा नो काइ यामना कैनो ओइजाबदो मोंदा पिजनिंगबदो यामना को अदा नुपासिना चारिङै अदगी मानगा करीगुम्बा म ड्रेस कलरगा नुपासिदागा पिरिङै मंगोदा पिथोइङै मथमुदा हराउबा पेंजबा नुंगाइबा हाइबदो ओये याम थिना नुंगाइ खलकपा टाइमिंग नि को कोचिंग फमदा बिट कलौना दना हा अस्मित का साहब का येंगना दना नुपादुनगा असमंगोदागा येंगलेरबसता स्वाइगा लारगा मसासे यम हराउजबदो तसिंगना सरगसे खुना लांबा फंगबै टाइपता नुसिबना येंगपा मी एंग हाइ नि ngaubada नुसिबदा को नुपीसिना को हौजिकी नुपासे यम साथीना यम का हेना नुसिजरुरेबा को अदगी मेसेज मक्ता थानहरगसु को ओइनेरब तो मेसेज अमगा हेक थाजलकपसे नुपीसिना मेसेज कदो पारगा को नोफेट का तौजरगा चिबांगा से खुमगा लोलोना फोनगा से पाइबनिना सुम नुमिदांग द थेना में फोन पाइगेसदी युगी हलमना किसुदी याबा पोना दे तुमिनगा लाइक पाबगी नमादगा पायरगा फोन से नुपासिना थारपा मेसेज से येंगा थमोय पेजबा नोकचबको नुपासिना केनोम हारकपदा दम थमोयदगी चिबांदा यम कदा नोत्रगसु फजनबा तौभम खंगदबा मसादा इथक इपोम महौरगा होगी हाइफम खंगदबा नुंगाइबा हराउबा मसासे इताउगा ताउदो अदुमाइना लेंजर ए यम गाउजर ए को नुपीसिना नुपासिदा सुमाइना जुम नुंसिनारकपसिना केनो तवे नुपीसे मासे एग्जाम थारमदाई हॉस्टल चंगदोरबको हॉस्टल चंगमदाइसदा माना खंजबदो पाउदी फाउनरिनिदना को हॉस्टल चंगदोरेना को अस्तेसिदा नुपीसे यम नुंगाइते मासे चंगनिंगबसु कैसु यम फाउदे बंगासागी नुपासिगा मागा चमिनाबा ओरगदी यम नुंगाइजगदबा अदुमक्सु नत्ते माने चंगखरगा नुपासिदि मादी लेहौदोइनिदना को थमोइसे यमना नुंगाइतबा चैना अमदि दुम फाउजबदो को ngसाइगे दुम नुसिनारगा मेसेज का दुम थानादना वारी का दुम सानादना खोदना तौरमगा खंगलाप लाप थोकनागदो बै टाइप खंजबदो पाखचबनी नुपीसिना पाखतपमसु थोए इंखलकपा मतमसिदि खोगी नुपी ओरो नुपा आइरो अमा नत्रगा अमा मखल थेंगनबनिना आइना हॉस्टल द लैथोखरगा मा अतोपा नुपी अमगा थेंगनखरदि कमाइ तौनी काइनगा खंजबदो अदुगी यम पामुजबनिता अदुबु उपाय लेते संगबद तारे को नुपीसिना हॉस्टल चंगबक नुमिसे सी नुमिसे उनजनिंग बनेबको सी ममांगदसु उनगिबा लेरसु चंगदबो नुमिसिजु थेंगनजनिंग बहाय तारेदा स्लाके गान हायरकद्रा खल्लगा हायरद्रबा नुपासे मादी नुमिसे समककप चथोरबा जानिदा अद यम थीनदि नुंगाइजदेको नहांगे दुमाइना वारी सनबा दुमाइना फंगदबसु नत्रे खल्लगा वारौजबदो तसेना नुपी ओइबिसिंगना पामजबसे माने हे उनिंगबा मतमदा नुपासना पा लाकपको माना कैनोमा याम अरुबा मतंग नत्रगा ख्वाइदगी वारबा मतंग
ꯅꯠꯇ꯭ꯔꯒꯅ ꯈ꯭ꯋꯥꯏꯗꯒꯤ ꯎꯅꯤꯡꯕ ꯃꯇꯥꯡꯗ ꯁꯠ ꯅꯨꯄꯥ ꯊꯣꯛꯅ ꯂꯥꯛꯄꯁꯤꯅꯦꯕ ꯅꯨꯄꯤꯅ ꯌꯥꯝ ꯄꯥꯝꯖꯔꯤꯁꯦ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯄꯗꯣ ꯅꯠꯇꯕ ꯃꯔꯛꯇ ꯃꯒꯨꯟ ꯂꯩꯅ ꯑꯗꯣ ꯄꯥꯝꯖꯕꯅꯦ ꯑꯗꯨꯃꯛꯇꯤ ꯐꯪꯈꯤꯗ꯭ꯔꯦ ꯑꯗꯣ ꯍꯣꯁꯇꯦꯜ ꯆꯪꯕꯁꯦ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯐꯣꯟꯁꯦ ꯂꯣꯟꯅ ꯄꯥꯏꯀꯣ ꯉꯁꯥꯏꯒꯤ ꯐꯣꯟꯗꯣ ꯂꯣꯟꯅ ꯄꯥꯏꯗ꯭ꯔꯒꯗꯤ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯒꯗꯤ ꯀꯥꯏꯅꯒꯤꯗ꯭ꯔꯥ ꯀꯥꯏꯅ ꯈꯟꯕꯗꯣꯀꯣ ꯁꯤꯃꯛꯅ ꯂꯥꯏꯔꯤꯛꯇꯒꯀꯣ ꯏꯂꯝꯃꯒꯗꯤ ꯇꯨꯃꯤꯟꯅ ꯃꯤꯅ ꯍꯦꯟꯈꯤ ꯇꯥꯔꯦ ꯀꯥꯏꯅꯒ ꯗꯃꯥꯗꯒ ꯄꯥꯗꯔꯝꯃꯗꯤ ꯑꯗꯨꯕꯨ ꯑꯌꯥꯝꯕꯅ ꯏꯟꯈꯠꯂꯛꯄ ꯃꯇꯝꯁꯦ ꯍꯣꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯌꯥꯝ ꯊꯋꯥꯏ ꯌꯥꯎꯕ ꯃꯤꯕꯨꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯐꯖꯅ ꯏꯟꯈ꯭ꯔꯦꯀꯣ ꯑꯗꯣ ꯑꯌꯥꯝꯕꯅ ꯈꯤꯇꯪ ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯁꯤꯕꯗ ꯊꯦꯡꯅꯔꯨꯕꯗꯤ ꯅꯨꯡꯁꯤꯕꯅ ꯉꯝꯅꯦꯇ ꯆꯠꯂꯤꯗꯀꯣ ꯁꯤꯁꯨ ꯏꯁꯣꯔꯅ ꯄꯤꯕꯤꯔꯝꯕ ꯀꯣ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯣꯜꯅꯤ ꯑꯗꯨꯅ ꯐꯣꯟꯁꯦ ꯂꯣꯟꯅ ꯄꯥꯏꯔꯦ ꯄꯥꯏꯕꯗꯒꯤ ꯅꯨꯄꯥꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯖꯥꯠꯅꯤꯗ ꯑꯩ ꯉꯁꯥꯏꯗꯣ ꯌꯥꯝ ꯂꯥꯛꯅꯤꯡꯕꯅꯦ ꯑꯗꯣ ꯑꯩ ꯁꯝ ꯀꯛꯄ ꯆꯠꯂꯨꯕꯗꯒꯤ ꯂꯥꯛꯄ ꯉꯝꯍꯧꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯅ ꯍꯥꯏ ꯅꯨꯄꯤꯁꯦ ꯀꯩꯁꯨ ꯁꯥꯎꯅꯤꯡꯗꯦ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕ ꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯈꯔꯁꯤꯗ ꯃꯥꯁꯦ ꯑꯗꯨꯝ ꯄꯦꯟꯖꯕꯗꯣ ꯑꯣꯏꯌꯦ ꯑꯦꯛꯖꯥꯝ ꯊꯥꯈ꯭ꯔꯦꯀꯣ ꯑꯗ ꯑꯦꯛꯖꯥꯝ ꯊꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯣꯏ ꯑꯅꯤꯁꯦ ꯃꯔꯛ ꯃꯔꯛꯇ ꯀꯣꯏꯕꯒꯁꯦ ꯆꯠꯂꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯈꯤꯇꯪ ꯀꯣꯝꯕ ꯇꯥꯏꯃꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯀꯩꯅꯣꯃ ꯍꯥꯏꯖꯤꯜꯂꯒ ꯍꯥꯏꯐꯦꯠ ꯆꯠꯄ ꯌꯥꯕ ꯇꯥꯏꯃꯤꯡꯗꯒ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯕ ꯀꯣ ꯀꯣꯏꯕ ꯆꯠꯄ ꯈꯣꯠꯄꯁꯦ ꯌꯥꯝ ꯇꯧꯋꯦ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯎꯕ ꯉꯝꯖꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯨꯝ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯂꯩꯕ ꯂꯩꯇꯕ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯈꯤꯕ ꯍꯥꯏꯔꯒꯗꯤ ꯅꯣꯡꯃ ꯀꯣ ꯅꯨꯄꯥꯁꯤꯒꯤ ꯃꯥꯒꯤ ꯐꯣꯟ ꯕꯦꯇ꯭ꯔꯤꯁꯦ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯖꯥꯠꯅꯤꯗ ꯑꯗ ꯌꯥꯗꯕ ꯀꯥꯟꯁꯤꯗ ꯐꯣꯟꯁꯦ ꯁꯦꯝꯕꯗ ꯕꯦꯇ꯭ꯔꯤꯁꯦ ꯁꯤꯟꯕꯗ ꯀꯌꯥꯃꯨꯛ ꯆꯪꯗꯣꯏꯅꯣ ꯍꯥꯏꯔꯀꯥꯟꯗ 10,000ꯃꯨꯛ ꯆꯪꯅꯦꯅ ꯍꯥꯏꯕꯖꯥꯠꯅꯤꯗꯀꯣ 10K ꯃꯨꯛ ꯄꯩꯁꯥꯁꯦ ꯂꯩꯇꯕꯖꯥꯠꯅꯤꯗ ꯅꯨꯄꯥꯁꯤꯗ ꯄꯩꯁꯥꯁꯦ ꯂꯣꯏꯅ ꯁꯨꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯄꯤꯁꯤꯅ ꯃꯥꯅ ꯌꯥꯝꯅ ꯋꯥꯅ ꯇꯨꯡꯁꯟꯖꯕ ꯁꯦꯟ ꯀꯣ ꯃꯥ ꯑꯦꯀꯥꯎꯟꯗ ꯈꯤꯇꯪ ꯌꯥꯎꯕ ꯀꯥꯗꯩ ꯃꯄꯥꯗꯒ ꯃꯥꯅ ꯑꯩꯈꯣꯏ ꯑꯩ ꯄꯣꯠ ꯑꯃ ꯂꯩꯒꯦ ꯈꯣꯠꯀꯦ ꯀꯥꯏꯅ ꯍꯥꯏꯖꯟꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯉꯁꯥꯏꯒꯤ ꯄꯤꯅꯤꯡꯕꯗꯣꯀꯣ ꯄꯤꯅꯤꯡꯕꯅꯤꯅ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯋꯥꯅ ꯍꯥꯏꯇꯥꯔꯦ ꯑꯗ ꯃꯔꯝ ꯆꯥꯗꯅ ꯄꯩꯁꯥꯁꯦ ꯄꯤꯌꯣꯗꯤ ꯀꯔꯤꯒꯤ ꯄꯩꯁꯥꯅꯣ ꯍꯥꯏꯗꯤ ꯄꯩꯁꯥꯗꯣ ꯌꯥꯝꯃꯛꯄꯅꯤꯅ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯀꯩꯗꯧꯕꯗ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯀꯥꯏ ꯃꯥꯁꯦ ꯉꯝꯅꯕ ꯃꯥꯒꯤ ꯃꯄꯥꯁꯤꯗꯒꯤ ꯑꯣꯏꯗꯕ ꯋꯥ ꯍꯥꯏꯖꯟꯅꯔ ꯂꯧꯔꯒ ꯃꯥꯅ ꯄꯤꯒꯦ ꯍꯥꯏ ꯃꯥꯅ ꯄꯤꯕꯁꯦ ꯂꯨꯄꯥ 5,000ꯃꯨꯛꯀꯣ ꯑꯗ 5ꯗꯤ ꯃꯥ ꯄꯤꯈꯤꯕ ꯃꯥꯜꯂꯦ ꯍꯥꯏꯌꯦ ꯄꯤꯅꯤꯡꯕꯒꯤ ꯋꯥꯗꯤ 10 ꯍꯦꯟꯅ ꯄꯤꯅꯤꯡꯉꯤꯅꯦꯕꯀꯣ ꯂꯩꯇꯕꯗꯣꯀꯣ ꯃꯥꯁꯨ ꯁꯦꯜ ꯊꯣꯛꯄꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯑꯗꯩ ꯃꯣꯏꯕꯥꯅꯤꯁꯦ ꯑꯦꯅꯤꯚꯔꯁꯔꯤꯒ ꯇꯧꯋꯦ ꯍꯥꯏ ꯐꯣꯇꯣꯒ ꯊꯥꯒꯠꯇꯅ ꯐꯣꯇꯣꯒ ꯀꯥꯞꯇꯅ ꯈꯣꯠꯇꯅ ꯇꯧꯋꯦ ꯑꯗꯩ ꯅꯨꯄꯤꯁꯤꯅꯗꯤ ꯃꯥꯅ ꯉꯝꯖꯕ ꯒꯤꯐ ꯑꯃꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯗ ꯄꯤꯌꯦꯕꯀꯣ ꯑꯗꯣ ꯅꯨꯄꯥꯗꯨꯅꯗꯤ ꯃꯉꯣꯟꯗ ꯀꯩꯁꯨꯝꯇ ꯄꯤꯔꯛꯇꯦ ꯂꯩꯇꯕꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯃꯇꯥꯡ ꯆꯥꯗꯕꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯣ ꯅꯨꯄꯤꯁꯤꯅ ꯀꯩꯁꯨꯝꯇ ꯈꯟꯗꯦ ꯅꯨꯡꯉꯥꯏꯇꯕꯁꯨ ꯇꯧꯗꯦꯕꯀꯣ ꯁꯨꯞꯅꯇꯪꯒꯤ ꯃꯥꯅ ꯅꯨꯄꯥꯁꯤꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯔꯤꯗꯣ ꯑꯗꯨꯅ ꯑꯗꯨꯝ ꯅꯨꯄꯤꯁꯤꯒꯤꯗꯤ ꯄꯦꯟꯖꯕ ꯍꯥꯏꯕꯗꯣ ꯑꯣꯏꯌꯦ ꯑꯗꯣ ꯋꯥꯔꯤꯁꯦ ꯁꯨꯝ ꯁꯥꯟꯅꯕ ꯀꯥꯟꯗ ꯀꯩꯁꯨ ꯅꯠꯇꯕ ꯋꯥ ꯑꯃꯒꯤꯁꯨ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯈꯠꯅꯕ ꯍꯥꯏꯁꯤꯗꯤ ꯍꯧꯅ ꯁꯥꯅꯤ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯥꯟꯗꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯀꯣ ꯅꯨꯡꯁꯤꯅꯕꯁꯦ ꯍꯦꯛꯇ ꯈꯠꯅꯒꯜꯂꯤꯗꯅꯀꯣ ꯈꯠꯅꯒꯜꯂꯤꯁꯤ ꯉꯁꯥꯏꯒꯤ ꯋꯥꯔꯤꯗꯣ ꯂꯩꯔꯛꯇꯕ ꯑꯗꯩ ꯄꯥꯎꯁꯦ ꯐꯥꯎꯅꯅꯤꯡꯕ ꯃꯇꯝꯗ ꯍꯦꯛꯇ ꯐꯥꯎꯅꯔꯦ ꯄꯨꯡ 24ꯁꯤꯗ 24 ꯐꯣꯟ ꯑꯗꯨꯝ ꯄꯥꯏꯅꯔꯒ ꯂꯩꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯀꯩꯁꯨ ꯅꯠꯇꯕ ꯃꯔꯝ ꯑꯃꯒꯤꯁꯨ ꯍꯦꯛꯇ ꯈꯠꯅꯩ ꯑꯗ ꯃꯔꯝ ꯆꯥꯅꯁꯨ ꯈꯠꯅꯕ ꯌꯥꯎꯋꯤ ꯁꯤꯗꯩꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯅꯗꯤ ꯅꯨꯄꯥꯁꯦꯀꯣ ꯌꯥꯝ ꯅꯨꯡꯁꯤꯖꯔꯨꯕꯅꯤꯅ ꯈꯤꯇꯪ ꯁꯥꯎꯅꯕꯗ ꯑꯩ ꯂꯥꯟꯖꯔꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯑꯩ ꯂꯥꯜꯂꯦ ꯀꯥꯏꯅ ꯍꯥꯏꯔꯒ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯅꯦꯝꯊꯕꯀꯣ ꯑꯗꯣ ꯑꯌꯥꯝꯕꯅ ꯅꯨꯄꯤꯁꯤꯅ ꯑꯗꯨꯝ ꯂꯥꯜꯂꯦ ꯍꯥꯏꯀꯣ ꯂꯥꯟꯕ ꯑꯣꯏꯒꯦ ꯑꯣꯏꯌꯨ ꯂꯥꯟꯗꯕ ꯑꯣꯏꯒꯦ ꯑꯣꯏꯌꯨ ꯅꯨꯄꯥꯁꯤꯅꯁꯨ ꯅꯨꯄꯤꯁꯤꯒꯤ ꯁꯨꯡꯄꯤ ꯄꯤꯔꯛꯇꯕꯗꯤ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯄꯨꯔꯥ ꯅꯨꯄꯤꯁꯤꯅ ꯄꯤꯔꯛꯄꯗ ꯉꯥꯏꯔꯒ ꯂꯩꯕꯕꯨꯗꯤ ꯅꯠꯇꯦꯕꯀꯣ ꯃꯥꯒꯤ ꯗ꯭ꯔꯦꯁ ꯑꯣꯏꯔꯣ ꯑꯗꯒꯤ ꯂꯩ ꯕꯨꯀꯤꯕꯨ ꯑꯣꯏꯔꯣ ꯈꯣꯠꯂꯣ ꯄꯤꯔꯛꯈꯤ ꯑꯆꯥꯄꯣꯠꯃꯛꯇ ꯑꯣꯏꯔꯁꯨ ꯄꯤꯖꯔꯛꯑꯦ ꯃꯥꯁꯨ ꯑꯗ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯔꯛꯄꯅꯤꯅ ꯑꯦꯛꯖꯥꯝꯁꯦ ꯍꯥꯏꯗꯣꯛꯈ꯭ꯔ ꯃꯇꯨꯡꯗꯀꯣ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯀꯣꯂꯦꯖ ꯃꯈꯥ ꯇꯧꯍꯧꯗꯣꯔꯦ ꯅꯨꯄꯥꯅ ꯃꯥꯁꯨ ꯑꯇꯣꯞꯄ ꯇꯧꯗꯣꯔꯦ ꯃꯥꯅ ꯅꯨꯄꯥꯁꯤꯅ BBA ꯇꯧꯅꯤ ꯍꯥꯏꯕꯀꯣ ꯇꯣꯡꯉꯥꯜꯂꯦ ꯃꯣꯏꯕꯥꯅꯤꯁꯦ ꯂꯥꯏꯟꯁꯦ ꯑꯃꯃꯝ ꯇꯣꯡꯉꯥꯜꯂꯦꯗꯅꯀꯣ ꯇꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯄꯤꯁꯤꯁꯨ ꯀꯣꯂꯦꯖ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯗꯩ ꯅꯨꯄꯥꯁꯨ ꯃꯥꯁꯨ ꯀꯣꯂꯦꯖ ꯆꯠꯈ꯭ꯔꯦ ꯑꯗꯨꯁꯤꯗꯒꯤ ꯈꯔ ꯃꯣꯏꯕꯥꯅꯤꯁꯦ ꯈꯤꯇꯪ ꯂꯥꯞꯅꯕ ꯍꯧꯔꯛꯑꯦꯀꯣ ꯅꯨꯄꯤꯁꯤꯅꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯂꯨꯅꯗꯤ ꯑꯗꯨꯝ ꯈꯟꯖꯜꯂꯨꯗꯕ ꯉꯁꯥꯏ ꯃꯥꯅ ꯅꯨꯡꯁꯤꯔꯤꯕ ꯁꯨꯃꯥꯏꯅ ꯅꯨꯄꯤꯁꯤꯅ ꯊꯃꯣꯏ ꯁꯦꯡꯖꯔꯤꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯁꯦꯡꯂꯝꯗꯣꯏ ꯈꯟꯖꯕ ꯅꯨꯄꯥꯁꯤꯅ ꯉꯁꯥꯏꯒꯤ ꯃꯥꯒ BBA ꯇꯧꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯇꯝꯃꯤꯟꯅꯕ ꯁꯤꯗꯒꯤ ꯅꯨꯄꯤ ꯑꯃ ꯃꯥꯗꯤ ꯄꯥꯎ ꯐꯥꯎꯅꯕ ꯖꯥꯠꯅꯤꯗ ꯑꯗꯩ ꯄꯥꯎ ꯐꯥꯎꯅꯕꯁꯤꯗ ꯈꯔ ꯅꯨꯄꯤꯁꯤꯅꯈꯔ ꯆꯤꯡꯅꯕꯗꯤ ꯍꯧꯔꯛꯑꯦ ꯑꯗꯩ ꯐꯣꯟꯁꯦ ꯑꯗꯨꯝ ꯄꯥꯏꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯑꯩ ꯀꯣꯟꯅ ꯇꯧꯔꯛꯀꯦ ꯈꯣꯠꯂꯛꯀꯦ ꯍꯥꯏꯕ ꯃꯤꯑꯣꯏꯕꯁꯦ ꯑꯗꯨꯝ ꯈꯪꯉꯤꯅꯤꯗꯅꯀꯣ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯈꯪꯅꯔꯤꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯀꯩꯅꯣꯃ ꯃꯤ ꯑꯃꯅ ꯌꯥꯅꯤꯡꯉꯤ ꯑꯣꯔ ꯌꯥꯅꯤꯡꯗꯦꯁꯦ ꯑꯗꯨꯝ ꯏꯁꯥꯅ ꯈꯪꯅꯩ ꯉꯥꯛꯇꯅꯤꯗꯅ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯁꯨ ꯈꯪꯕꯀꯣ ꯃꯥꯁꯦ
ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ ꯅꯠꯇ꯭ꯔꯒ ꯑꯗꯩ ꯍꯪꯉꯨꯔꯦ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯊꯕꯛ ꯆꯤꯟꯕꯒꯤꯅꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯥꯟꯅ ꯂꯧꯔꯗꯤ ꯌꯥꯔꯣꯏ ꯈꯣꯠꯂꯔꯣꯏ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯃꯨꯛꯁꯨ ꯍꯦꯛ ꯊꯥꯖꯕꯀꯣ ꯅꯨꯡꯁꯤꯕꯅ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯊꯥꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯊꯥꯖꯕꯅꯦ ꯑꯗꯣ ꯁꯤꯗꯒꯤ ꯅꯣꯡꯃ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯀꯣꯂꯦꯖꯁꯦ ꯃꯥꯁꯦ ꯕꯕꯥꯅ ꯍꯦꯛ ꯂꯧꯕ ꯂꯥꯛꯄꯖꯥꯠꯅꯤꯗ ꯃꯣꯏ ꯕꯕꯥꯁꯤꯅ ꯐꯣꯟ ꯇꯧꯔꯛꯄꯖꯥꯠꯅꯤ ꯃꯥ ꯑꯣꯐꯤꯁꯇ ꯈꯤꯇꯪ ꯆꯤꯜꯂꯦ ꯊꯕꯛꯁꯦ ꯈꯔ ꯊꯦꯡꯇꯧ ꯃꯥꯜꯂꯦ ꯅꯪ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯑꯩ ꯑꯗꯨꯝ ꯂꯥꯛꯑꯒꯦ ꯕꯕꯥ ꯑꯩ ꯊꯣꯛꯄ ꯂꯥꯛꯑꯒꯦꯅ ꯍꯥꯏꯕꯗꯤ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯀꯣ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯀꯧꯔꯦ ꯑꯝꯇ ꯂꯥꯛꯑꯣ ꯑꯩ ꯐꯔꯛ ꯇꯥꯔꯦ ꯈꯣꯠꯂꯦꯅ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯂꯥꯛꯑꯦꯕꯀꯣ ꯇꯣꯡꯉꯦꯀꯣ ꯒꯥꯔꯤꯁꯦ ꯇꯣꯡꯉꯀꯥꯟꯗ ꯅꯪꯒꯤ ꯐꯣꯟꯁꯦ ꯑꯝꯇ ꯄꯤꯔꯛꯑꯣ ꯁꯤꯅꯦꯕ ꯅꯨꯄꯤꯁꯤꯅ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯆꯦꯛ ꯇꯧꯕ ꯂꯩꯈ꯭ꯔꯦꯕꯀꯣ ꯅꯨꯄꯥꯒꯤ ꯐꯣꯟꯁꯦ ꯃꯥꯅ ꯐꯣꯟꯁꯦ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯅꯠꯇꯕꯤꯗ ꯑꯍꯥꯟꯕꯗ ꯅꯨꯄꯥꯁꯤꯅ ꯑꯌꯥꯕ ꯄꯤꯊꯣꯔꯛꯈꯤꯕ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯃꯇꯦꯛꯅꯤꯀꯣ ꯑꯩ ꯍꯥꯞꯆꯔꯛꯏꯁꯦ ꯑꯗ ꯅꯨꯄꯥꯁꯤꯅꯒ ꯃꯣꯏꯕꯥ ꯌꯥꯝ ꯀꯟꯅ ꯅꯨꯡꯁꯤꯅꯔꯤꯉꯩ ꯇꯥꯏꯃꯤꯡꯁꯦ ꯁꯤꯗꯩꯁꯤꯗ ꯁꯨꯃꯥꯏꯅꯒ ꯍꯥꯏꯈꯤꯕꯗꯣ ꯑꯩ ꯐꯣꯟꯁꯦ ꯇꯛꯀ ꯂꯪꯁꯤꯜꯂꯒ ꯑꯩ ꯐꯣꯟꯗꯣ ꯀꯅꯥꯒ ꯃꯦꯁꯦꯁ ꯊꯥꯅꯒꯦ ꯌꯦꯡꯉꯣ ꯈꯣꯠꯂꯣ ꯀꯥꯏꯅꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯀꯣ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯄꯦꯟꯖꯈꯤꯕꯗꯣꯀꯣ ꯑꯗꯨꯗꯒꯤ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥꯁꯤꯒꯤ ꯐꯣꯟꯁꯦ ꯈꯔ ꯁꯨꯝ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯀꯣꯏꯗꯕꯤꯗ ꯄꯥꯏꯖꯕꯗꯨꯗ ꯉꯁꯥꯏ ꯈꯔ ꯆꯤꯡꯅꯔꯛꯑꯕꯅꯤꯅ ꯒꯥꯔꯤ ꯇꯣꯡꯅ ꯐꯣꯟꯁꯦ ꯌꯦꯡ ꯀꯥꯟꯁꯤꯗ ꯅꯨꯄꯤ ꯑꯃ ꯁꯦꯞ ꯇꯧꯔꯝꯃꯦ ꯍꯥꯏꯀꯣ ꯅꯨꯄꯤ ꯑꯃꯒꯤ ꯃꯃꯤꯡꯗ ꯁꯦꯞ ꯇꯧꯕꯁꯦ ꯆꯪꯉꯨꯕ ꯀꯥꯟꯁꯤꯗ ꯍꯦꯛꯇ ꯕꯥꯂꯣ ꯇꯥꯕꯅꯦꯕ ꯃꯦꯁꯦꯁꯁꯦ ꯍꯦꯛꯇ ꯑꯔꯣꯏꯕꯤꯗ ꯍꯦꯛꯇ ꯁꯨꯠꯇ ꯖꯨꯠ ꯆꯥꯗꯕ ꯃꯦꯁꯦꯁꯁꯦ ꯐꯖꯅ ꯊꯥꯅꯔꯕꯖꯥꯠꯅꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯀꯩꯗꯧꯔꯤꯒꯦ ꯀꯥꯏꯅꯒ ꯍꯤꯞꯄꯤꯌꯦ ꯈꯤꯇꯪ ꯆꯪꯁꯤꯜꯂꯣ ꯑꯩꯁꯨ ꯍꯤꯞꯄꯛꯀꯦ ꯀꯥꯏꯅꯒ ꯁꯨꯝꯕ ꯖꯨꯠ ꯆꯥꯗꯕ ꯃꯦꯁꯦꯁꯁꯦ ꯃꯌꯥꯝ ꯊꯥꯅꯔꯝꯕꯁꯦ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯔꯦ ꯃꯁꯥꯁꯦ ꯅꯔꯚꯁ ꯆꯠꯈ꯭ꯔꯦꯀꯣ ꯑꯩꯅ ꯍꯦꯛ ꯁꯤꯖꯤꯟꯅꯕ ꯋꯥꯍꯩꯗꯣ ꯁꯣꯛ ꯆꯠꯈ꯭ꯔꯦꯕ ꯃꯥꯁꯦ ꯊꯋꯥꯏ ꯊꯤ ꯅꯨꯡꯉꯥꯏꯇꯕꯤꯖꯥꯠꯅꯤꯅꯦ ꯃꯥꯁꯦ ꯒꯥꯔꯤꯁꯦ ꯇꯣꯡ ꯃꯥꯁꯦ ꯑꯍꯥꯟꯕꯗ ꯃꯁꯥꯁꯦ ꯒ꯭ꯌꯥꯟ ꯃꯥꯡꯉꯦꯀꯣ ꯒ꯭ꯌꯥꯟ ꯃꯥꯡꯕꯗꯤ ꯃꯥꯁꯦ ꯊꯋꯥꯏ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇ ꯑꯗꯩ ꯃꯦꯁꯦꯁꯇꯨꯅ ꯖꯨꯠ ꯆꯥꯕ ꯑꯣꯏꯔꯝꯃꯗꯤꯐꯕ ꯖꯨꯠ ꯆꯥꯗꯕꯗꯣ ꯑꯣꯏꯔꯝꯕꯗꯒꯤ ꯃꯥꯁꯦ ꯃꯄꯤꯁꯦ ꯑꯣꯔ ꯇꯥꯔ ꯀꯞꯄꯦꯕ ꯒꯥꯔꯤ ꯃꯅꯤꯡꯁꯦ ꯑꯗꯩ ꯃꯤ ꯃꯌꯥꯝ ꯌꯦꯡꯉꯛꯏꯅꯤ ꯒꯥꯔꯤ ꯃꯆꯥꯅꯤ ꯇꯣꯡꯉꯤꯗꯣ ꯑꯁ ꯀꯩꯗꯧꯔꯖꯥꯠꯅꯣ ꯀꯥꯏ ꯑꯎꯕ ꯃꯤ ꯈꯔ ꯅꯛꯑꯦ ꯅꯨꯄꯥꯁꯤꯅꯕꯨ ꯅꯨꯄꯤꯁꯦ ꯐꯨꯕꯤꯔꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯀꯩꯗꯧꯅꯔꯖꯥꯠꯅꯣ ꯀꯥꯏ ꯑꯌꯦꯡꯕ ꯃꯤꯒꯤ ꯋꯥꯈꯜ ꯈꯟꯐꯝꯗꯣ ꯑꯣꯏ ꯑꯗꯣ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯀꯩꯁꯨ ꯃꯤꯅ ꯀꯔꯤ ꯍꯥꯏꯒꯗꯒꯦ ꯃꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏꯕꯗꯣ ꯀꯩꯁꯨ ꯄꯣꯛꯇ꯭ꯔꯦꯕ ꯃꯔꯝꯗꯤ ꯅꯨꯡꯁꯤꯕꯅ ꯄꯤꯕ ꯆꯩꯅꯥꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯈ꯭ꯔ ꯄꯣꯠꯅꯤꯗꯅꯀꯣ ꯁꯤꯗꯩꯗꯤ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯐꯖꯅ ꯃꯥꯁꯦ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯅ ꯃꯥꯅ ꯀꯞꯅ ꯍꯥꯏ ꯑꯩ ꯌꯨꯝꯗ ꯆꯪꯅꯤꯡꯗ꯭ꯔꯦ ꯀꯥꯏꯗꯅꯣꯃ ꯆꯠꯂꯣꯅ ꯑꯗꯩ ꯅꯨꯄꯥꯁꯦ ꯃꯥꯁꯨ ꯑꯗꯨꯝ ꯀꯥꯏꯗꯅꯣꯃꯀꯣ ꯃꯣꯏ ꯃꯐꯝ ꯑꯃꯗ ꯒꯥꯔꯤꯁꯦ ꯊꯧꯔꯦ ꯑꯗ ꯊꯧꯔꯀꯥꯟꯗ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯀꯞꯄꯦ ꯍꯥꯏꯌꯦꯀꯣ ꯃꯥꯁే ꯊꯃꯣꯏꯁꯦ ꯍꯦꯛꯇ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯉꯩ ꯅꯨꯄꯥꯁꯤꯒꯤ ꯃꯃꯥꯡꯗ ꯃꯥꯁꯦ ꯍꯦꯛ ꯂꯥꯎꯅ ꯀꯞꯄꯅꯦ ꯀꯩꯅꯣ ꯅꯪ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒ ꯑꯣꯏꯔꯗꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯁꯠ ꯊꯥꯖꯤꯜꯂꯒ ꯅꯪꯒꯨꯝꯕ ꯀꯥꯏꯅꯒ ꯇꯧꯔꯒ ꯑꯗꯨꯝ ꯊꯅꯝꯕꯅꯦꯕ ꯑꯩꯒ ꯋꯥꯡ ꯃꯥꯟꯅꯔꯝꯕ ꯅꯨꯄꯥꯁꯦ ꯊꯕꯥꯛꯇ ꯐꯥꯛ ꯂꯥꯎꯅ ꯀꯥꯎꯊꯔꯒꯅꯦ ꯊꯅꯝꯒꯗꯕꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯗꯤ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕꯅꯦ ꯅꯨꯄꯥꯁꯤꯗ ꯃꯥꯁꯦ ꯉꯝꯗꯕꯅꯤ나 ꯃꯁꯥ ꯃꯊꯟꯇ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦꯗꯅꯀꯣ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯍꯥꯏꯌꯦꯅ ꯑꯗꯨꯃꯥꯏꯅ ꯀꯞꯀꯅꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯇꯁꯦꯡꯅ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩꯅꯗꯤ ꯍꯥꯏꯖꯕꯅꯦ ꯑꯩꯒꯤ ꯈꯪꯅꯕ ꯅꯨꯡꯁꯤꯅꯖꯕ ꯂꯩꯌꯦꯅ ꯑꯗ ꯅꯨꯄꯤꯁꯤꯅ ꯃꯥꯅ ꯆꯨꯝꯅ ꯁꯨꯝ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯂꯣꯏꯅꯁꯦ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯂꯣꯏꯅꯔꯨꯔꯦ ꯅꯝꯕꯔ ꯂꯧꯅꯔꯦ ꯑꯗꯩ ꯁꯨꯝ ꯏꯕꯥꯅꯤ ꯐꯥꯒꯤ ꯅꯛꯁꯟꯅꯈꯤꯕꯅꯦ ꯁꯤꯅꯦꯕ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯈꯣꯠꯂꯔꯣꯏꯅ ꯍꯥꯏꯕꯗꯤ ꯅꯨꯄꯤꯁꯦ ꯅꯨꯡꯉꯥꯏꯇꯗꯅ ꯅꯨꯡꯁꯤꯕ ꯃꯉꯣꯟꯗꯗꯤ ꯇꯥꯏꯅ ꯉꯝꯗ꯭ꯔꯒ ꯃꯥꯅ ꯉꯁꯥꯏꯒꯤ ꯁꯦꯞ ꯇꯧꯔ ꯂꯩꯕ ꯅꯝꯕꯔꯗꯣ ꯃꯥꯅ ꯀꯣꯜ ꯇꯧꯁꯜꯂꯦꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯀꯣꯜ ꯇꯧꯁꯜꯂꯒ ꯅꯨꯄꯤꯁꯦ ꯄꯥꯏꯔꯒ ꯃꯃꯤꯡ ꯑꯗꯨꯗ ꯍꯥꯏꯅꯔꯦꯀꯣ ꯑꯗ ꯀꯅꯥꯅꯣ ꯅꯪ ꯃꯥꯒ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯀꯃꯥꯏꯅ ꯈꯪꯅꯔꯤꯅꯣ ꯈꯣꯠꯅꯔꯤꯅꯣ ꯀꯥꯏꯅ ꯍꯪꯕꯖꯥꯠꯅꯤꯗ ꯑꯗ ꯏꯃꯥꯟꯅꯕ ꯑꯣꯏꯅ ꯈꯪꯅꯕꯅꯤ ꯈꯣꯠꯄꯅꯤ ꯉꯁꯥꯏ ꯐꯣꯟ ꯄꯥꯏꯔꯛꯏꯕ ꯅꯨꯄꯤꯁꯦꯀꯣ ꯁꯤꯁꯤꯅꯁꯨ ꯍꯥꯏꯔꯛꯄꯖꯥꯠꯅꯤ ꯃꯥꯒꯤ ꯁꯥꯟꯅ ꯈꯪꯅꯕ ꯅꯨꯄꯤ ꯂꯩꯌꯦꯗꯤ ꯅꯨꯄꯥꯁꯤꯅ ꯑꯗꯨꯝ ꯍꯥꯏꯔꯝꯒꯗꯕ ꯃꯥꯜꯂꯦꯕꯀꯣ ꯅꯨꯄꯤꯁꯦ ꯄꯥꯈꯨꯝ ꯈꯨꯄꯤꯁꯤꯅ ꯑꯗꯩ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯦꯀꯣ ꯐꯣꯟ ꯄꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯗ ꯅꯣꯏꯕꯥꯅꯤ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯂꯣꯏꯅꯕꯅꯤ ꯍꯥꯏꯔꯒ ꯊꯥꯅꯔꯤꯕ ꯃꯦꯁꯦꯁꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯤꯗ ꯅꯨꯄꯤꯁꯤꯅ ꯑꯁ ꯍꯥꯏꯔꯛꯏ ꯑꯁ ꯍꯥꯏꯕꯁꯤ ꯄꯥꯈꯠꯄꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯅꯠꯇꯕ ꯁꯛ ꯌꯥꯝ ꯀꯥꯛꯅ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯕꯨ ꯄꯥꯅꯦꯅ ꯄꯥꯔꯤꯗꯨꯕꯨ ꯀꯩ ꯍꯥꯏꯕ ꯃꯑꯣꯡ ꯑꯃꯗ ꯍꯥꯏꯔꯛꯄꯖꯥꯠꯅꯤꯗ ꯁꯤꯗꯒꯤ ꯃꯣꯏ ꯑꯅꯤꯁꯦ ꯑꯋꯥꯏ ꯑꯈꯨꯝ ꯈꯔ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯅꯨꯡꯉꯥꯏꯔꯛꯇꯕ ꯇꯥꯏꯃꯤꯡꯁꯤꯗꯀꯣ ꯐꯣꯟ ꯄꯥꯏꯔꯛꯏꯕ ꯅꯨꯄꯤꯁꯦ ꯑꯁꯤꯁꯤꯅ ꯍꯥꯏꯕꯖꯥꯠꯅꯤ ꯐꯣꯟ ꯃꯄꯨꯗꯣ ꯄꯥꯏꯍꯜꯂꯛꯑꯣꯅ ꯐꯣꯟꯗꯤ ꯂꯥꯎ ꯊꯥꯕ ꯅꯨꯄꯥꯁꯤꯅ ꯀꯩꯅꯣ ꯁꯤꯅꯤ ꯑꯗ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡꯗ ꯍꯥꯏꯅꯕ ꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏ ꯀꯩꯅೋ ꯐꯣꯟ ꯄꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯁꯤꯁꯤꯅ ꯄꯩꯁꯥ ꯍꯥꯏꯔꯤꯁꯦ ꯀꯩꯒꯤꯅꯣꯁꯦ ꯃꯣꯏꯕꯥꯅꯤ ꯉꯁꯥꯏ ꯃꯔꯨꯞꯀ ꯌꯥꯎꯃꯤꯟꯅꯗꯅ ꯈꯣꯠꯇꯅ ꯇꯧꯔꯕꯖꯥꯠꯅꯦ ꯐꯖꯩꯅꯦ ꯌꯥꯝ ꯊꯥꯖꯅꯕꯗꯣ ꯃꯔꯨꯞ ꯀꯌꯥꯝ ꯌꯥꯎꯕꯗꯣ ꯅꯠꯇꯦ ꯃꯔꯨꯞꯁꯦ ꯌꯥꯎꯔꯒ ꯊꯨꯡꯅꯒꯅꯤ ꯍꯥꯏꯕ ꯂꯩꯔꯕꯕ ꯃꯔꯨꯞꯇꯣ ꯌꯥꯎꯃꯤꯟꯅꯔꯒ ꯑꯗ ꯀꯥꯏꯅꯈ꯭ꯔꯒ ꯄꯩꯁా ꯊꯧꯅꯕꯗꯨꯅ ꯍꯦꯟꯅ ꯋꯥꯈꯔꯦ ꯑꯗꯣ ꯄꯩꯁా ꯍꯥꯠꯄ ꯀꯣꯡꯒꯥꯏ ꯑꯃꯁꯨ ꯈꯔ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯁꯤꯗ ꯅꯨꯄꯥꯅ ꯉꯝꯃꯦ ꯄꯩꯁꯥꯗꯣ ꯍꯥꯠꯈꯤꯗꯣꯏꯅꯦꯕ
ꯅꯨꯄꯤꯅ ꯉꯝꯃꯦ ꯄꯩꯁꯥꯗꯣ ꯍꯥꯠꯈꯤꯗꯣꯏꯅꯦꯕ ꯑꯗꯨ ꯃꯔꯨꯞꯇꯣ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏꯅ ꯁꯤꯅ ꯑꯩ ꯋꯥꯈꯜꯅꯤꯀꯣ ꯌꯥꯔꯦ ꯋꯥꯔꯤ ꯑꯃꯗ ꯂꯥꯛꯁꯤ ꯋꯥꯊꯤ ꯍꯦꯛꯇ ꯌꯥꯎꯋꯦ ꯑꯩꯁꯦ ꯑꯗꯩ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯀꯣ ꯑꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯋꯥꯔꯤꯁꯦ ꯈꯔ ꯁꯥꯟꯅꯕꯗꯒꯤ ꯅꯪ ꯄꯥꯝꯗꯗꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯏꯅꯤ ꯀꯩꯅꯣ ꯍꯥꯏꯕꯁꯤꯗ ꯄꯦꯟꯗ꯭ꯔꯦꯀꯣ ꯑꯗꯩ ꯄꯦꯟꯗꯕꯗꯒꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯊꯦꯝꯃꯦꯀꯣ ꯑꯩ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯔꯔꯣꯏ ꯈꯣꯠꯅꯔꯔꯣꯏ ꯀꯥꯏꯅ ꯐꯣꯟꯒꯁꯦ ꯃꯥꯏ ꯃꯥꯡꯗ ꯕ꯭ꯂꯣꯛ ꯄꯤꯗꯅ ꯈꯣꯠꯇꯅ ꯇꯧꯋꯦ ꯑꯗꯩ ꯁꯤꯗꯒꯤ ꯃꯥꯗꯤ ꯍꯣꯏꯅ ꯍꯥꯏꯔꯒꯗꯤ ꯃꯥꯁꯦ ꯂꯩꯔꯒꯁꯨ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯉꯁꯥꯏꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯇꯨꯅ ꯄꯨꯔꯥ ꯃꯃꯤꯠꯃꯛꯅ ꯎꯔꯦꯗꯅ ꯃꯦꯁꯦꯖꯇꯣ ꯑꯗꯨꯅ ꯄꯦꯟꯗ꯭ꯔꯕꯗꯣ ꯁꯤꯗꯒꯤ ꯑꯗꯨꯝ ꯃꯥꯅ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯦ ꯃꯣꯏ ꯑꯅꯤꯁꯦ ꯅꯨꯡꯁꯤꯅꯔꯀꯥꯟꯁꯤꯗ ꯈꯔ ꯁꯤꯗꯒꯤꯗꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯍꯧꯔꯛꯑꯦ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯈꯣꯠꯄꯗ ꯅꯪ ꯀꯩꯗꯧꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯀꯥꯏꯅ ꯅꯨꯄꯤꯁꯤꯅ ꯍꯪꯉꯁꯨ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯄꯥꯎ ꯐꯥꯎꯅꯗꯕꯁꯤꯗ ꯅꯪ ꯃꯥꯒ ꯄꯥꯎ ꯐꯥꯎꯅꯕ꯭ꯔꯥ ꯅꯍꯥꯟ ꯑꯩꯅ ꯃꯦꯁꯦꯖ ꯊꯥꯕ ꯅꯨꯄꯤꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯩꯔ ꯈꯣꯠꯂꯦ ꯀ ꯍꯥꯏꯕꯗ ꯅꯨꯄꯥꯁꯦ ꯑꯣꯏꯅ ꯁꯪꯀꯠꯂꯛꯄꯅꯦꯕ ꯑꯃꯨꯔꯛ ꯁꯣꯏꯈ꯭ꯔꯦꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯣꯏꯒꯗ꯭ꯔꯣ ꯅꯪ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯉꯥꯡꯉꯤꯗꯣ ꯀꯔꯤꯒꯤꯅꯣ ꯈꯣꯠꯄꯅꯣꯅ ꯑꯗꯩ ꯁꯨꯃꯥꯏꯅ ꯉꯥꯡꯉꯛꯄ ꯆꯩꯔꯛꯄ ꯇꯧꯕꯁꯦ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯇꯞꯊꯔꯦꯀꯣ ꯀꯥꯏꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯀꯥꯏꯅꯗꯕꯅ ꯐꯩꯌꯦꯅ ꯁꯤꯗꯒꯤ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯈꯔ ꯀꯞꯀꯣ ꯑꯗꯒꯤ ꯈꯔ ꯄꯨꯔꯥ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯕ ꯃꯤꯈꯪ ꯈꯪꯗꯕꯤꯗ ꯃꯥꯁꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯅꯨꯄꯥꯁꯤꯒꯤ ꯌꯀꯥ ꯌꯦꯡꯒ ꯑꯗꯨꯝ ꯂꯩꯖꯔꯦ ꯑꯗꯩ ꯅꯨꯄꯥꯁꯤꯅꯗꯤ ꯑꯗꯨꯝ ꯍꯥꯏꯖꯩꯑꯕꯀꯣ ꯅꯨꯄꯤꯁꯤꯗ ꯅꯪꯅꯗꯤ ꯌꯥꯝ ꯍꯦꯜꯂꯦ ꯐꯕꯀꯣ ꯑꯩꯅ ꯅꯍꯥꯟ ꯀꯣꯏꯅꯔꯤꯕ ꯅꯨꯄꯤꯁꯦ ꯃꯥꯗꯤ ꯀꯩꯁꯨ ꯌꯥꯝ ꯐꯕꯁꯨ ꯑꯣꯏꯗꯦ ꯅꯪꯒꯁꯨ ꯌꯥꯝ ꯈꯦꯠꯅꯩ ꯈꯣꯠꯅꯩ ꯀꯥꯏꯅ ꯃꯔꯛꯁꯤꯗ ꯅꯨꯄꯥꯅ ꯀꯥꯏꯅꯅꯤꯡꯕꯒꯤ ꯋꯥꯁꯦ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗꯀꯣ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯪꯗꯧꯅ ꯑꯩ ꯃꯇꯦꯡ ꯇꯧꯕꯤꯕ ꯅꯪꯗꯧꯅ ꯐꯕ ꯍꯥꯏꯇꯥꯔꯦ ꯅꯪꯗꯧꯅ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯁꯨꯡꯐꯪ ꯐꯪꯉꯣꯏꯅ ꯑꯗꯨꯃꯛꯅ ꯃꯥ ꯅꯨꯄꯤꯁꯤꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯒꯦ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤꯁꯦ ꯂꯥꯞꯊꯣꯛꯅꯤꯡꯕꯒꯤ ꯋꯥꯉꯥꯡꯁꯦ ꯈꯔ ꯁꯨꯝ ꯍꯧꯔꯛꯑꯦꯀꯣ ꯑꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯕꯥꯏ ꯕꯥꯏ ꯅꯨꯃꯤꯠꯁꯤꯗ ꯅꯨꯄꯤꯁꯦ ꯃꯥꯒꯤ ꯃꯌꯨꯝꯁꯤꯗ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯈꯔ ꯄꯨꯜꯂꯦ ꯃꯣꯏ ꯈꯔ ꯄꯨꯜꯂꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯖꯕꯗꯣꯀꯣ ꯕꯥꯏꯅꯤ ꯀꯩꯅꯣ ꯒꯤꯐ ꯅꯨꯡꯒ ꯀꯩꯝ ꯄꯤꯕꯤꯔꯛꯇ꯭ꯔ ꯃꯥꯜꯂꯦ ꯃꯥꯏ ꯀꯩꯅꯣꯁꯤꯅ ꯅꯨꯄꯥꯁꯤꯅ ꯀꯩꯝ ꯄꯤꯔꯛꯇ꯭ꯔ ꯃꯥꯜꯂꯦ ꯑꯗ ꯁꯤꯗꯩꯁꯤꯗ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯗ ꯅꯪ ꯄꯩꯁꯥ ꯂꯩꯕ꯭ꯔꯥ ꯃꯃꯥꯟꯅꯕꯒ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯅꯤ ꯈꯣꯠꯀꯗꯕꯅꯤ ꯁꯤꯅꯦꯕ ꯅꯨꯄꯤꯁꯤꯅ ꯃꯥꯅ ꯍꯣꯏ ꯂꯩꯌꯦ ꯄꯩꯁా ꯅꯨꯄꯤꯁꯤꯒꯤ ꯑꯔꯩꯕ ꯀꯣ ꯀꯌꯥꯃꯨꯛꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕꯗꯣ ꯍꯥꯏꯔꯛꯑꯦ ꯍꯥꯏꯔꯛꯄꯗꯤ ꯅꯨꯄꯤꯁꯤꯅ ꯄꯤꯔꯦꯀꯣ ꯅꯣꯡꯉꯥꯜꯂꯒꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗ ꯅꯨꯄꯥꯁꯤꯅꯗꯤ ꯉꯁꯥꯏꯒꯤ ꯃꯦꯁꯦꯖ ꯊꯥꯅꯕ ꯅꯨꯄꯤꯗꯣ ꯃꯥꯒ ꯖꯨꯠ ꯆꯥꯗꯕ ꯃꯦꯁꯦꯖ ꯊꯥꯅꯕ ꯅꯨꯄꯤꯗꯣ ꯑꯗꯨꯒ ꯅꯨꯄꯥꯁꯦ ꯗꯦꯠ ꯆꯠꯂꯤꯕ ꯑꯣꯏꯔꯦ ꯑꯗ ꯗꯦꯠ ꯆꯠꯄ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯨꯄꯤꯁꯤꯗꯤ ꯃꯥꯗꯤ ꯌꯨꯝꯗ ꯂꯩꯍꯧꯋꯦꯀꯣ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤ ꯃꯥꯗꯤ ꯄꯨꯔꯥ ꯀꯩꯝ ꯈꯪꯖꯕ ꯅꯠꯇꯦ ꯃꯥꯗꯤ ꯂꯩꯍꯧꯕ ꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯟꯅꯕꯤ ꯈꯔ ꯃꯣꯏꯁꯨ ꯀꯣꯏꯕ ꯆꯠꯄꯖꯥꯠꯅꯤ ꯑꯗ ꯀꯣꯏꯕ ꯆꯠꯄ ꯀꯥꯟꯁꯤꯗ ꯀꯩꯅꯣ ꯇꯧꯋꯦ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯦ ꯃꯥꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯄꯨꯔꯒ ꯆꯠꯄꯁꯤꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯍꯥꯏꯔꯕ ꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯒꯤ ꯅꯨꯄꯥꯗꯨꯅꯤꯅꯀꯣ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯎꯟꯅ ꯂꯩꯔꯤꯁꯤꯕꯣ ꯐꯣꯟ ꯇꯧ ꯃꯉꯣꯟꯗꯒ ꯍꯥꯏꯕꯁꯤꯗ ꯃꯉꯣꯟꯗ ꯃꯃꯥꯟꯅꯕꯤꯁꯤꯅ ꯐꯣꯟ ꯇꯧꯔꯦ ꯑꯗꯩ ꯃꯥꯅ ꯐꯣꯟꯁꯦ ꯄꯥꯏꯈꯠꯂꯦꯀꯣ ꯍꯧꯖꯤꯛ ꯅꯨꯄꯤꯁꯤꯅ ꯐꯣꯟꯁꯦ ꯄꯥꯏꯕ ꯀꯥꯟꯁꯤꯗ ꯃꯃꯥꯟꯅꯕꯤꯅ ꯆꯩꯔꯛꯄꯅꯦ ꯐꯣꯟꯁꯦ ꯅꯪ ꯇꯧꯔꯤꯗꯣ ꯀꯩ ꯅꯪꯗꯤ ꯄꯨꯔꯥ ꯑꯄꯪꯕꯤꯗꯧꯅ ꯂꯩꯌꯣ ꯅꯪꯗꯤ ꯁꯤꯗ ꯅꯪꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯁꯤꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯎꯅꯗꯅ ꯈꯣꯠꯇꯅ ꯇꯧꯔꯤꯁꯦ ꯅꯪ ꯀꯩꯝ ꯈꯪꯉꯨꯅꯨ ꯈꯣꯠꯂꯨꯅꯨ ꯀꯥꯏꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯃꯥꯁꯦ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯀꯩꯅꯣ ꯍꯥꯏ ꯑꯩꯉꯣꯟꯗꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯄꯩꯁా ꯈꯔ ꯂꯧꯔꯒ ꯃꯃꯥꯟꯅꯕꯒ ꯆꯠꯈꯤꯕꯅꯤ ꯈꯣꯠꯈꯤꯕꯅꯤ ꯍꯥꯏ ꯃꯃꯥꯟꯅꯕꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕꯗꯣ ꯀꯣ ꯍꯥꯏꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯗꯒꯤ ꯄꯩꯁా ꯂꯧꯔꯒ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯎꯅꯔꯤꯁꯤꯕꯣꯅ ꯉꯁꯥꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯦ ꯃꯣꯏꯁꯦ ꯍꯤꯡ ꯀꯥꯗꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯆꯪꯁꯤꯟꯕꯖꯥꯠꯅꯤꯗ ꯅꯨꯄꯥꯁꯤ ꯃꯅꯥꯛꯇ ꯈꯠꯅꯔꯕꯖꯥꯠꯅꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛꯁꯦ ꯊꯥꯔꯛꯑꯦꯕꯀꯣ ꯑꯩꯉꯣꯟꯗ ꯌꯦꯡꯕꯗ ꯑꯩ ꯄꯨꯔꯥꯃꯛꯇꯤ ꯎꯗꯦ ꯑꯗꯨꯒ ꯄꯦꯜꯂꯦ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯅ ꯇꯧꯕꯗꯣ ꯑꯗ ꯆꯪꯁꯤꯜꯂꯒ ꯍꯦꯛꯇ ꯉꯥꯡꯊꯠꯅꯔꯕꯖꯥꯠꯅꯤ ꯅꯨꯄꯥꯁꯦ ꯃꯥꯗꯤ ꯈꯨꯝꯕ ꯉꯝꯗ꯭ꯔꯕ ꯑꯗꯩ ꯉꯁꯥꯏꯒꯤꯀꯣ ꯅꯨꯄꯥꯁꯤꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯈꯔꯁꯨ ꯀꯩ ꯍꯥꯏꯅꯤ ꯗ꯭ꯔꯦꯁꯁꯤꯡꯃꯛꯇ ꯁꯦꯠꯂꯒꯁꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯈꯔ ꯍꯦꯟꯕ ꯑꯣꯏꯕꯖꯥꯠꯅꯦꯕꯀꯣ ꯑꯗꯩ ꯀ꯭ꯔꯣꯞꯁꯃꯛꯇ ꯇꯣꯡꯉꯛꯑꯒꯁꯨ ꯈꯔ 100-150ꯒ ꯄꯤꯕꯗꯣ ꯇꯣꯡꯉꯛꯄꯖꯥꯠꯅꯤ ꯃꯃꯥꯟꯅꯕꯤ ꯍꯦꯛꯇ ꯎꯁꯤꯠꯇꯕꯗꯣ ꯑꯩꯈꯣꯏꯗꯤ ꯏꯃꯥꯟꯅꯕꯤꯅ ꯀꯣꯏꯅꯔꯤꯕ ꯅꯨꯄꯥꯁꯤꯗ ꯅꯨꯄꯤꯅꯒ ꯂꯥꯛꯃꯤꯟꯅꯕꯁꯤ ꯅꯨꯄꯤꯅꯪꯁꯤ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯒ ꯍꯦꯛꯇ ꯂꯝꯍꯦꯟꯕꯩ ꯇꯥꯏꯞꯇ ꯅꯣꯏꯕꯥꯅꯤ ꯗꯦꯠꯀ ꯂꯥꯛꯏꯁꯦ ꯀꯥꯏꯅꯒ ꯍꯦꯛꯇ ꯎꯁꯤꯠꯇꯕꯗꯣ ꯈꯪꯕ꯭ꯔꯥ ꯅꯪꯒꯤ ꯀ꯭ꯔꯣꯞꯁꯇꯣ ꯀꯌꯥꯅꯣ ꯇꯧꯔꯤꯗꯨꯕ 150 ꯄꯤꯕꯗꯣ ꯅꯠꯇ꯭ꯔꯣ ꯀꯥꯏꯅꯒ ꯍꯦꯛꯇ ꯎꯁꯤꯠꯇꯕꯣꯏ ꯀꯩꯕꯣꯏ ꯃꯣꯏ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯈꯔꯁꯨ ꯇꯧꯔꯕꯖꯥꯠꯅꯦꯕꯀꯣ ꯑꯗꯩ ꯃꯤꯒꯤ ꯗ꯭ꯔꯦꯁ ꯅꯨꯡꯒꯥꯏꯗꯤ ꯌꯦꯡꯉꯒ ꯁꯦꯡꯅ ꯍꯥꯏꯕꯗ ꯅꯪꯁꯦ ꯂꯋꯥꯏꯅꯤꯅ ꯇꯧꯔꯤꯁꯤꯗꯤ ꯀꯥꯏꯅꯒ ꯍꯦꯛ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯁꯥꯎꯅꯤꯡꯕꯒꯤ ꯃꯩꯅ ꯅꯨꯄꯥꯁꯤꯗ ꯍꯥꯏꯕ ꯃꯣꯏꯅꯗꯤ ꯅꯨꯄꯤꯗꯨꯗ ꯇꯟꯅꯅ ꯁꯥꯎꯅꯤꯡꯕꯗꯤ ꯅꯠꯇꯦ ꯑꯗꯩ ꯅꯨꯄꯥꯁꯤꯗ ꯍꯥꯏꯁꯦ ꯏꯃꯥꯟꯅꯕꯤꯗꯨꯅ
ꯆꯥꯝꯃꯉꯥꯗ ꯍꯦꯜꯂꯤ ꯅꯪꯅ ꯀꯣꯏꯔꯤꯕ ꯅꯨꯄꯤꯁꯤꯗꯤ ꯀ꯭ꯔꯣꯞꯁꯃꯛꯇ ꯇꯣꯡꯉꯒꯁꯨ 150 ꯑꯗꯩ ꯐꯨꯔꯤꯠꯃꯛꯇ ꯂꯤꯠꯂꯒꯁꯨ ꯃꯥꯒꯤ ꯗ꯭ꯔꯦꯁꯁꯤꯡ ꯑꯁ ꯀꯥꯏꯅꯒ ꯍꯥꯏꯔꯒ ꯏꯀꯥꯏ ꯄꯤꯃꯣꯡꯗ ꯈꯠꯅꯔꯕꯀꯣ ꯅꯨꯄꯥꯁꯤꯗ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯌꯦꯡꯅꯔꯦꯀꯣ ꯑꯗꯩ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯃꯥꯟꯅꯕꯤꯉꯩ ꯇꯧꯔꯒ ꯅꯨꯄꯥꯗꯨꯒ ꯂꯥꯛꯑꯦꯀꯣ ꯃꯣꯏꯁꯦ ꯑꯗꯩ ꯅꯨꯄꯥꯗꯨꯒ ꯂꯥꯛꯇꯅ ꯈꯣꯠꯇꯅ ꯂꯋꯥꯏ ꯅꯨꯄꯤ ꯈꯔꯁꯨ ꯆꯩꯔꯕꯖꯥꯠꯅꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯃꯗ ꯆꯩꯕꯤꯔꯕꯖꯥꯠꯅꯦꯕ ꯑꯗꯩ ꯂꯋꯥꯏ ꯅꯨꯄꯤꯒ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯃꯗꯨꯁꯨ ꯑꯗꯨꯝ ꯁꯥꯎꯔꯕꯖꯥꯠꯅꯦ ꯃꯩ ꯍꯧꯗꯠꯇꯦ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯗ ꯃꯉꯣꯟꯗ ꯉꯥꯡꯕꯁꯤꯀꯣ ꯑꯗꯩ ꯉꯥꯡꯕꯗꯒꯤ ꯅꯪ ꯋꯥꯔꯤꯁꯦ ꯆꯝꯊꯣꯛꯅꯔꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯋꯥꯁꯦ ꯂꯣꯏꯁꯟꯅꯔꯣ ꯃꯥꯒ ꯀꯥꯏꯅꯔꯣ ꯈꯖꯥꯏꯁꯤꯗ ꯈꯨꯄꯥꯡꯅ ꯑꯣꯟꯗꯅ ꯊꯥꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯃꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯔꯒ ꯃꯉꯣꯟꯗ ꯇꯧꯈꯤꯕ ꯈꯣꯠꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯣ ꯇꯧꯏꯃꯟ ꯈꯪꯗꯦ ꯊꯤꯅ ꯆꯩꯌꯨ ꯈꯣꯠꯂꯣ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯄꯨꯔꯥ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯅꯨꯄꯤꯁꯨ ꯍꯣꯏꯅ ꯍꯥꯏꯔꯦ ꯍꯣꯏꯅ ꯍꯥꯏꯅꯕꯗꯒꯤ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯦꯀꯣ ꯁꯥꯟꯅꯕꯗꯒꯤ ꯅꯨꯄꯥꯁꯤꯅ ꯑꯃꯨꯛ ꯁꯨꯝ ꯍꯥꯏꯔꯦ ꯑꯩ ꯂꯥꯜꯂꯦ ꯑꯃꯨꯛ ꯈꯟꯅ ꯇꯧꯔꯔꯣꯏ ꯈꯣꯠꯂꯔꯣꯏꯅ ꯁꯤ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯅꯨꯡꯁꯤꯕꯅꯤꯅ ꯑꯃꯨꯛ ꯌꯥꯔꯦꯕ ꯑꯗꯩ ꯌꯥꯕꯗꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯤꯅ ꯍꯥꯏꯔꯦꯕꯀꯣ ꯀꯩꯅꯣ ꯅꯪꯒꯤꯗꯃꯛꯇ ꯉꯁꯥꯏꯗꯤ ꯑꯩꯈꯣꯏꯅ ꯃꯤꯒ ꯈꯠꯅꯗꯅ ꯈꯣꯠꯅꯗꯅ ꯇꯧꯔꯒ ꯅꯪ ꯅꯨꯄꯥꯁꯤꯒ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯁꯤꯅꯤꯗ ꯃꯣꯏꯁꯦ ꯒꯥꯔꯤꯗ ꯇꯣꯡꯉꯒꯀꯣ ꯆꯠꯃꯤꯟꯅꯕꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯤꯅ ꯌꯥꯝ ꯊꯤꯅ ꯆꯩꯔꯕꯅꯤꯀꯣ ꯅꯨꯄꯥꯁꯤꯗꯀꯣ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯤꯕ ꯉꯥꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯅꯨꯄꯥꯁꯦ ꯀꯥꯏꯅꯔꯣ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯀꯩꯁꯨ ꯑꯣꯏꯔꯣꯏ ꯍꯥꯏ ꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯃꯥꯒ ꯅꯨꯡꯁꯤꯅꯖꯔꯤꯕ ꯅꯨꯄꯥꯁꯦ ꯅꯨꯡꯁꯤꯃꯟꯕꯒꯤꯗꯃꯛꯇ ꯅꯨꯄꯥꯁꯤꯅ ꯍꯥꯏꯕ ꯌꯥꯔꯕꯅꯦꯕ ꯁꯤꯗꯒꯤꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯦ ꯀꯥꯏꯅꯈ꯭ꯔꯦ ꯍꯥꯏꯕ ꯃꯃꯥꯟꯅꯕꯤ ꯁꯥꯎꯕ ꯍꯥꯏꯇꯥꯔꯦ ꯅꯪꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤꯅ ꯑꯩꯈꯣꯏ ꯅꯪꯒꯤꯗꯃꯛꯇ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯔ ꯅꯪꯗꯤ ꯄꯨꯔꯥ ꯅꯨꯄꯥꯁꯦ ꯁꯤꯗꯗꯤ ꯅꯨꯄꯥ ꯅꯪ ꯑꯇꯣꯞꯄ ꯂꯩꯇꯕꯩ ꯇꯥꯏꯞꯇ ꯍꯥꯏ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯦ ꯁꯥꯎꯈ꯭ꯔꯦꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯦ ꯀꯥꯏꯅꯔꯦꯀꯣ ꯑꯗꯩ ꯀꯥꯏꯅꯕꯗꯒꯤꯁꯦ ꯑꯗꯨꯝ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯅꯨꯡꯁꯤꯅꯔꯦ ꯑꯗꯩ ꯅꯨꯡꯁꯤꯅꯕꯗꯒꯤ ꯑꯩ ꯅꯨꯄꯥꯁꯤꯅ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯄꯁꯦ ꯁꯨꯝ ꯈꯔ ꯁꯨꯝ ꯍꯧꯔꯛꯑꯦ ꯅꯨꯄꯤꯁꯤꯅꯗꯤ ꯀꯥꯏꯅꯗꯅꯕꯗꯤ ꯑꯗꯨꯝ ꯍꯣꯠꯅꯩꯑꯕ ꯁꯤꯗꯒꯤ ꯀꯥꯏꯅꯔꯁꯦꯅ ꯅꯨꯄꯥꯁꯤꯅ ꯃꯦꯁꯦꯁ ꯊꯥꯔꯛꯑꯦꯀꯣ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯄꯨꯔꯥ ꯀꯥꯏꯅꯔꯁꯦꯅ ꯃꯦꯁꯦꯁꯁꯦ ꯐꯖꯅ ꯊꯥꯔꯛꯄ ꯀꯥꯟꯁꯤꯗ ꯅꯨꯄꯤꯁꯤꯅ ꯍꯥꯏꯖꯩ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯈꯣꯠꯀꯅꯨ ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯈꯣꯠꯂꯣꯏꯅ ꯃꯥꯁꯦ ꯍꯥꯏꯖꯩꯌꯦ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥꯁꯤꯗ ꯏꯕꯥꯅꯤ ꯀꯥꯏꯅꯔꯣꯏꯁꯦ ꯑꯗꯨꯝ ꯂꯣꯏꯅꯁꯦ ꯅꯨꯡꯁꯤꯅꯁꯦ ꯈꯣꯠꯄꯁꯦ ꯐꯖꯅ ꯍꯥꯏꯖꯕꯁꯦ ꯊꯥ ꯑꯅꯤꯃꯨꯛꯁꯦ ꯄꯨꯔꯥ ꯍꯥꯏꯖꯩꯌꯦꯕ ꯅꯨꯄꯤꯁꯤꯅ ꯃꯦꯁꯦꯁꯁꯦ ꯍꯜꯂꯛꯇꯕꯣꯏ ꯀꯣꯜꯁꯦ ꯄꯥꯏꯔꯛꯇꯕꯣꯏ ꯁꯨꯝ ꯇꯧꯕ ꯑꯗꯩ ꯃꯥꯁꯦ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯄꯨꯔꯥ ꯅꯥꯔꯦ ꯃꯁꯥꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯕꯤꯀꯣ ꯇꯨꯝꯒꯅꯤ ꯆꯥꯒꯅꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕꯗꯣ ꯑꯁꯦꯠꯄ ꯗ꯭ꯔꯦꯁ ꯑꯃ ꯑꯗꯨꯝ ꯁꯦꯠꯂ ꯂꯩꯕ ꯃꯪꯉ ꯂꯩꯕꯀꯣ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯅꯨꯡꯉꯥꯏꯃꯟꯗꯗꯅꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯁꯤꯅꯀꯣ ꯅꯨꯄꯥꯁꯤꯒꯤ ꯃꯆꯦꯗ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯕꯖꯥꯠꯅꯤꯗ ꯑꯉꯥꯡ ꯑꯅꯤꯁꯦ ꯃꯇꯝ ꯈꯔꯗ ꯑꯣꯏꯔꯁꯨ ꯂꯣꯏꯅꯍꯟꯁꯦ ꯀꯥꯏꯅꯍꯜꯂꯣꯏꯁꯦ ꯇꯁꯦꯡꯅ ꯀꯥꯏꯅꯕꯗꯤ ꯄꯥꯝꯗꯦ ꯀꯔꯤ ꯑꯁꯣꯏꯕ ꯀꯔꯤ ꯁꯥꯎꯅꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯅꯕꯩꯅோ ꯁꯥꯎꯅꯕꯁꯤꯗꯤ ꯃꯣꯏ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯕꯅꯤꯅ ꯉꯥꯏꯍꯥꯛꯀꯤꯅꯤ ꯑꯗꯣ ꯀꯥꯏꯅꯗꯅꯕ ꯈꯤꯇꯪ ꯁꯤꯟꯁꯦ ꯈꯣꯠꯁꯦꯅ ꯃꯆꯥ ꯑꯃꯒꯤ ꯑꯋꯥꯕꯁꯦ ꯃꯃꯥꯅ ꯍꯥꯏꯖꯔꯨꯕ ꯀꯥꯟꯁꯤꯗ ꯑꯁꯣꯝꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯆꯦꯅ ꯍꯥꯏꯔꯛꯄꯖꯥꯠꯅꯤ ꯀꯩꯅꯣ ꯅꯣꯏ ꯅꯆꯥꯅꯨꯄꯤꯗꯣ ꯏꯅꯥꯎꯅꯨꯄꯥꯁꯤꯅ ꯄꯥꯝꯗ꯭ꯔꯦ ꯈꯪꯅ ꯅꯣꯏꯅ ꯆꯒꯠ ꯍꯥꯏꯔꯤꯗꯨꯕꯨ ꯏꯀꯥꯏꯗ꯭ꯔꯣ ꯈꯣꯠꯇ꯭ꯔꯣ ꯁꯤꯒꯤ ꯋꯥꯍꯩꯁꯦ ꯍꯥꯏꯔꯛꯄꯁꯤꯗ ꯃꯃꯥꯁꯦ ꯌꯥꯝ ꯏꯀꯥꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯃꯥꯁꯤꯅ ꯏꯀꯥꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯎꯕꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯈꯜꯂꯦꯕ ꯐꯔꯦ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯃꯥꯁꯦ ꯑꯩꯒꯤꯗꯃꯛꯇ ꯌꯥꯝ ꯋꯥꯔꯦ ꯑꯩꯅ ꯃꯥꯒꯤ ꯃꯃꯥꯏꯁꯦ ꯈꯨꯍꯜꯂꯦ ꯑꯩ ꯅꯪꯒꯤ ꯅꯅꯥꯎꯄꯥꯁꯤꯒ ꯅꯪꯒꯗꯗꯤ ꯑꯩ ꯍꯟꯖꯟꯅꯔꯔꯣꯏꯒꯦꯀꯣ ꯍꯣꯏꯅ ꯃꯥꯁꯦ ꯈꯜꯂꯦ ꯊꯃꯣꯏꯁꯦ ꯆꯥꯛꯑꯦ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯨꯕꯒꯤ ꯅꯪꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯤꯕꯀꯣ ꯑꯩꯅ ꯑꯉꯝꯕ ꯈꯔ ꯇꯧꯖꯈꯤꯕ ꯃꯌꯥꯝꯗꯣ ꯅꯪ ꯑꯔꯦꯝꯕ ꯇꯥꯔꯕꯅꯤꯅꯦ ꯐꯔꯦ ꯊꯃꯣꯏꯗ ꯆꯥꯛꯄ ꯃꯩꯆꯥꯛꯁꯦ ꯄꯨꯔꯥ ꯀꯥꯎꯔꯖꯅꯨ ꯑꯩ ꯅꯪ ꯍꯥꯏꯕ ꯅꯪꯁꯦ ꯁꯨꯛꯅꯤꯡ ꯅꯤꯡꯁꯤꯡꯉꯔꯣꯏ ꯈꯜꯂꯒꯀꯣ ꯍꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯕꯨ ꯍꯦꯛꯇ ꯀꯥꯎꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯁꯥꯎꯕꯗꯣꯀꯣ ꯀꯥꯎꯔꯒꯦ ꯀꯥꯏꯅ ꯈꯜꯂꯒ ꯃꯥꯁꯦ ꯄꯨꯔꯥ ꯑꯗꯒꯤ ꯑꯗꯨꯝ ꯃꯥꯁꯦ ꯅꯨꯄꯥꯁꯦ ꯑꯩ ꯅꯨꯄꯥ ꯀꯣꯏꯔꯒꯦꯗ ꯍꯥꯏꯗꯤ ꯃꯩꯆꯥꯛ ꯑꯃꯁꯦ ꯀꯃꯥꯏꯅ ꯀꯥꯎꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯃ ꯀꯣꯏꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕꯀꯣ ꯃꯥꯁꯦ ꯅꯨꯄꯥꯁꯦ ꯈꯪꯅꯔꯒꯦꯅ ꯁꯨꯝ ꯈꯟꯕꯗ ꯍꯥꯏꯕꯩ ꯋꯥꯅꯤ ꯈꯪꯅꯅꯤꯡꯉꯦ ꯀꯥꯏꯅ ꯅꯨꯄꯥꯁꯦ ꯄꯪꯂꯥꯛꯇ ꯂꯥꯛꯄ ꯅꯠꯇꯦꯕ ꯍꯣꯏ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯊꯣꯛꯁꯤ ꯉꯥꯏꯍꯥꯛꯀꯤ ꯂꯥꯡꯊꯣꯛꯁꯤ ꯍꯥꯏꯕꯗꯤ ꯌꯥꯏ ꯑꯗꯨꯒ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯊꯤꯕꯗꯤ ꯂꯨꯏꯗꯅꯀꯣ ꯈꯔ ꯃꯥꯁꯦ ꯑꯗꯨꯝ ꯑꯁꯤꯗꯒꯤ ꯅꯨꯄꯥꯁꯦ ꯑꯇꯣꯞꯄ ꯑꯗꯨꯝ ꯃꯦꯁꯦꯁ ꯊꯥꯅꯕ ꯈꯣꯠꯅꯕ ꯁꯨꯝ ꯈꯔ ꯍꯧꯋꯦ ꯑꯗꯣ ꯀꯩꯁꯨ ꯀꯨꯏꯅ ꯆꯠꯄ ꯅꯠꯇꯦ ꯕꯤꯠ ꯂꯩꯇꯦꯕ ꯅꯨꯄꯤꯁꯤꯅꯁꯨ ꯊꯃꯣꯏꯗ ꯅꯨꯡꯁꯤꯌꯨ ꯌꯥꯗꯕ ꯅꯨꯄꯥꯗꯨ ꯀꯃꯥꯏꯅ ꯕꯤꯠ ꯂꯩꯗꯣꯏꯅꯣ ꯅꯤꯅꯤ ꯈꯔ ꯄꯥꯎ ꯐꯥꯎꯅ ꯃꯉꯥꯅꯤ ꯈꯔ ꯐꯥꯎꯅ ꯇꯣꯛ ꯍꯞꯇꯥ ꯑꯃ ꯐꯥꯎꯅ ꯇꯣꯛ ꯇꯧꯋꯦ ꯑꯅꯤꯁꯨꯕ ꯅꯨꯄꯥ ꯑꯃꯃꯨꯛ ꯊꯦꯡꯅꯔꯦꯀꯣ ꯃꯥꯗꯤ ꯑꯥꯎꯠꯁꯥꯏꯗꯠꯇ ꯂꯩꯕ ꯖꯥꯠꯅꯤꯗ ꯑꯗ ꯑꯥꯎꯠꯁꯥꯏꯗꯠꯇ ꯂꯩꯕꯗꯤ ꯃꯣꯏꯕꯥꯅꯤꯁꯦ ꯁꯨꯝ ꯈꯔ ꯇꯦꯛꯁ ꯅꯨꯡ ꯈꯔ ꯊꯥꯅꯕꯗꯒꯤ ꯈꯪꯅꯕꯗ ꯌꯥꯝ ꯊꯤꯅ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝ ꯊꯤꯅ ꯀꯦꯌꯔꯒ ꯂꯧꯕꯤꯗꯅ ꯈꯣꯠꯇꯅ ꯇꯧꯋꯦꯀꯣ ꯅꯨꯄꯤꯁꯤꯗ ꯈꯝꯕꯟꯕꯩ ꯇꯥꯏꯞꯇꯒ ꯇꯧꯋꯦ
ꯅꯨꯄꯤꯁꯤꯅꯁꯨ ꯈꯟꯖꯕꯗ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯈꯔ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯈꯤꯇꯪ ꯃꯦꯁꯦꯖꯃꯛꯇ ꯊꯥꯔꯒꯁꯨ ꯈꯤꯇꯪ ꯆꯥꯡ ꯅꯥꯏꯅ ꯍꯦꯛ ꯊꯥꯔꯛꯄꯀꯣ ꯀꯣꯜꯃꯛꯇ ꯇꯧꯔꯒꯁꯨ ꯅꯨꯡꯇꯤꯒꯤ ꯍꯦꯛ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠꯇꯁꯨ ꯇꯧꯕꯤꯔꯛꯄ sida simati khara oidau mali kaina khanjabado tawbani ko nupasingdasu toongani nupisingdasu thoebako masu damaina khamandagi mu khara khara nungsinaba koinabase hawe khangnare ko de khangnabadagi kamain tawgeda nupase khara lega thole de tholaga moi bani se unare ko de unaraga segi nungsinare de nungsinabase kamain tawgeda sagi nupasina nongma mongonda yam thina jealous ka bai mo ongda ma thodo ma thoki sina kamai tawge te am nungsibiba manbado si ani shuba nupasi suka thabal chongba khotpa sida nang thabal chongba yaroi kholoi kaina ge thingum la kum ek taw bazan da de ha ani shubda thingno nupa ma outside ta lebse ma de outside ta lebina ko yaw samanung se ma di ngaur ga ai ta ne thagui jabi ka tor ma mi khatnar bazan da mi khatnar ga tainabam khang da bai tai tainabam khang traga aphangam nim da tainaba do hojiki ni pi se mangonda baba ni wai shanab se mangonda ko ina tainabi ta thamo jong thok pa yaroi kaina ga taw bodo somna kan da dem ni pi sina khalisina sai se bunung shibi ra boy kaina khaman boy kaina khangu da bodo khangu da be da maina khanjare de khanjaraga amung nu ba sang changre ko te changba kan sida phone se noma nu pi sina tawe ko hojiki nu pi sina call se taw ba sida ani shoba nu pas da nu pi parak pa santa nu pi parak kan sida kana no ko no hange nu pi sina ai ming si kawe hai da nang ma khangna bro hai ko phone pai ba nu pi sina ko khangna bra kan hojiki nu pi sina dum hai re hoi pa ye hoi khangnai wai wa ngai soi ji hoi khangnai ye asona kan de kyang gure ge khangna ba sine ba ai sumaina yam ka hena kuiba na tri kho tri na haiba kasta o hai phone se thamna de phone se off ta gre ko manam call back amuka hala to kasta phone se sung pai phone se off ta gre ade pa khale amu sai nu pi mong phone pai khale ka inu ni tawi ji bo mai ji bu sai gi sounding bo dai thai ne ai amal hala maga mai khangna bo nu pi lei ja la ko de ko gi phone sang pai ra ga aduni adani ga na hairam ga so ek pha do ba adu sunat ta bida koi khoirang han boy khoisau han boy aseng ba ma di khangni bai ma se propok cha ga lei ngai sita nu pas na maina message sar ko jande ai khangna ba lei sei ko ai khangna ba lei sei ma ga ega matam kra saungna ba tu da nanga matam kra pa phaungna ba ni khot pa ni khai ba sa yam phagi tar bai tar ko gi nushina ba se ka shuna ta ba ki tap ta ma se prak ko gi matam lem ba ya bi pangya de ya bi ki tap ta u gi ba sta haujin pi se ma se yam nungai tre ba khoi to ma sa prok cha e ba ko gi tasingna ga thangai singna thamoi singna khangna jagi loina jagi maicha ama khangba gi da makta thamoi singwa ama icham chamna nushibagi lambi sida madomta laksaraga thengna jare ko adai makhut paidana nushibagi lambi sida chamina sene khorokpada ngai nge da adumaina phagi tarakpada ma sam nungai trisai ma khal as ai je nupa se koida di koire ge da nangi namang da de nupa se koire ge da ma se khal de ko te ma se dum nupa se ana hai ra su dum message se dum han bai thai ne yam seng na hai do nupa se ama oro kana no khangda bi da dum khangna ba ya ba nge ma se dum dille bo ke ba amta di ko re ge ma se sing da ma se nupa se message se adum khra dum thana ba khona ba khona se tawe stage de nupa se mong theng ne ko nupa se ki nupa se ma de angang ne khra angang ne bu ka hoji ge nupi se chahi ani mu halle hai ade nupa se ma di khra di mangau thi ba angang ni hoite tu nung du ga khra hak ta nai ta re ne inkhalak pada khra yaklong nang ngau saning ba lang ga sukra hena lang ba nupa se oi ba ka de siga se dum khangna re de khangna ba de gi nushina ba se ha nushina re ko de nushina ba kan sang sa gi hojiki nupi se ma de nushina ba se sum mai thira ba ina ma se thaja ba se kya thamdre ba hom su ba thingna ba nupa se ko hom su ba nupa se dum kamai taw ge da ma ne prak tongan bai tare ne atai nupa sing siga khra tongale ma di angang ma oijaraga so the nushib se joro haidar pini ba nupi si da de story mak ta thamu so nupi si photo ka ai thambe de adum status to nupi si nupi ang ta dum thama ba nupi hausi ki nupi na hai nge dum ya bai tare de nong mo so ba ni se thaba ma chami no se sine ba ka hausi ki hom su ba nupa angang hai ra ke angang sina tabam so binok se sine nupi si ma chamin na da te to hopam da ne te to hopam da chapa kan sida hojigi nupi si ma ming se nupa si khudang sida hak pa ne angang si ki ko khudang da hak tek bi ne hai
ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯄꯦꯟꯖꯕꯗꯣ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯀꯨꯏꯅ ꯐꯪꯉꯨꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯤꯕ ꯑꯃ ꯄꯥꯝꯖꯕꯗꯣ ꯐꯪꯉꯦꯗꯅꯀꯣ ꯐꯪꯕꯁꯦ ꯃꯥꯁꯦ ꯍꯔꯥꯎꯔꯁꯨ ꯃꯥ ꯎꯠꯊꯣꯛꯇ꯭ꯔꯦꯕ ꯉꯁꯥꯏ ꯁꯨꯝ ꯃꯩꯆꯥꯛꯇꯣ ꯐꯖꯅ ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯀꯥꯏꯅꯈꯤꯗ꯭ꯔꯥ ꯀꯥꯏꯅ ꯈꯟꯕꯒꯤ ꯃꯥꯁꯦ ꯂꯣꯠꯁꯜꯂꯦꯀꯣ ꯑꯉꯥꯡꯁꯤꯗꯗꯤ ꯑꯗꯩ ꯑꯉꯥꯡꯁꯤꯅꯗꯤ ꯍꯥꯏ ꯅꯪꯗꯤ ꯅꯣꯡꯃꯗ ꯁ꯭ꯇꯣꯔꯤ ꯁ꯭ꯇꯦꯇꯁ ꯑꯩꯒꯤꯗꯤ ꯑꯝꯇ ꯊꯝꯗꯦ ꯅꯪꯁꯦ ꯑꯩ ꯀꯩꯝꯇ ꯅꯨꯡꯁꯤꯗꯕ ꯃꯥꯜꯂꯦ ꯈꯣꯠꯇꯕ ꯃꯥꯜꯂꯦ ꯀꯥꯏꯅꯒ ꯍꯥꯏ ꯃꯥꯁꯦ ꯅꯨꯄꯤꯁꯤꯅ ꯊꯃꯣꯏꯗꯗꯤ ꯌꯥꯝ ꯅꯨꯡꯁꯤꯔꯕꯀꯣ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯒꯁꯨ ꯃꯄꯥꯟꯗꯤ ꯀꯌꯥ ꯎꯠꯊꯣꯛꯇ꯭ꯔꯦꯕꯀꯣ ꯑꯗꯒꯤꯀꯣ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯄꯥꯝꯖꯕ ꯂꯩ ꯂꯤꯂꯤꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏ ꯂꯤꯂꯤꯁꯦ ꯌꯥꯝ ꯄꯥꯝꯖꯕꯁꯤꯗ ꯑꯗꯨꯝ ꯅꯨꯄꯥꯁꯤꯅ ꯈꯪꯕ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯄꯤꯁꯤꯅꯗꯤ ꯑꯩ ꯑꯗꯨ ꯄꯥꯝꯃꯤ ꯑꯗꯥ ꯄꯥꯝꯃꯤ ꯂꯩꯌꯨ ꯈꯣꯠꯂꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯣ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯊꯣꯡꯒꯥꯟꯗ ꯂꯥꯛꯑꯦ ꯍꯥꯏꯀꯣ ꯃꯣꯏ ꯊꯣꯡꯒꯥꯟꯗ ꯂꯥꯛꯑꯦ ꯊꯣꯛꯂꯛꯑꯣ ꯁꯤꯅꯦꯕ ꯑꯗꯩ ꯅꯨꯃꯤꯗꯥꯡꯅꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯁꯤ ꯅꯨꯄꯤꯁꯤꯅ ꯃꯥꯁꯦ ꯆꯤꯟꯁꯨ ꯈꯔ ꯊꯤ ꯍꯥꯏ ꯅꯪ ꯍꯧꯖꯤꯛ ꯂꯥꯛꯏꯁꯤꯕꯣ ꯈꯣꯠꯂꯤꯁꯤꯕꯣ ꯀꯥꯏꯅꯒ ꯃꯌꯥ ꯏꯍꯤ ꯈꯦꯔꯀꯩ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯄꯥꯝꯖꯕ ꯂꯤꯂꯤꯁꯦ ꯁꯤꯒꯤ ꯂꯩ ꯄꯨꯈꯤ ꯑꯃ ꯄꯥꯏꯔꯒ ꯂꯦꯞꯄ ꯂꯩꯔꯝꯃꯤ ꯂꯩ ꯄꯨꯈꯤꯁꯦ ꯌꯥꯝ ꯆꯥꯎꯋꯦ ꯍꯥꯏꯀꯣ ꯑꯁ ꯀꯌꯥꯝ ꯆꯥꯎꯕꯅꯣ ꯈꯪꯗꯦ ꯐꯖꯅꯗꯤ ꯑꯗꯨꯝ ꯆꯥꯎꯔꯕ ꯖꯥꯠꯅꯤꯗ ꯑꯗ ꯃꯉꯣꯟꯗꯒ ꯄꯤꯁꯜꯂꯛꯑꯦ ꯁꯤꯁꯦ ꯅꯪꯒꯤꯅꯤ ꯀꯥꯏꯅꯒ ꯌꯥꯝ ꯍꯦꯔꯣ ꯊꯣꯛꯆꯜꯂꯛꯄꯗꯣ ꯌꯥꯝ ꯍꯦꯔꯣ ꯑꯣꯏꯁꯜꯂꯛꯄꯗꯣꯀꯣ ꯑꯗ ꯃꯥꯁꯦ ꯍꯣꯏ ꯅꯨꯄꯤꯁꯤꯅ ꯍꯦꯛ ꯄꯥꯝꯖꯕꯒꯁꯤꯗ ꯇꯛ ꯇꯧꯁꯜꯂꯛꯄꯁꯦ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯉꯥꯎꯔꯒ ꯇꯥꯕꯖꯥꯠꯅꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯍꯧꯖꯤꯛꯀꯤ ꯑꯍꯨꯝꯁꯨꯕ ꯑꯉꯥꯡꯁꯦ ꯁꯤꯁꯤꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯒ ꯃꯣꯏꯕꯥꯅꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯖꯔꯤ ꯍꯥꯏꯀꯣ ꯑꯗꯣ ꯑꯍꯥꯟꯕꯒꯤꯀꯣ ꯃꯥꯒꯤ ꯐꯥꯔꯁ ꯂꯞꯇꯣ ꯃꯥꯗꯤ ꯅꯨꯄꯤꯗꯣ ꯆꯦꯟꯈ꯭ꯔꯦ ꯂꯨꯍꯣꯡꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅꯁꯨ ꯈꯜꯂꯦ ꯐꯔꯦ ꯊꯨꯡꯅꯖꯔꯁꯅꯣ ꯑꯗꯣ ꯐꯥꯔꯁ ꯂꯞꯅ ꯄꯤꯔꯝꯕ ꯄꯣꯠꯁꯤꯡꯗꯣ ꯑꯗꯩ ꯃꯥꯁꯦ ꯎꯔ ꯈꯣꯏꯗꯧ ꯁꯥꯎꯒꯠꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯁꯥꯝꯅ ꯇꯧꯕꯤꯃꯟꯁꯨ ꯀꯩꯁꯨ ꯌꯥꯝ ꯈꯪꯕ ꯃꯤꯁꯨ ꯅꯠꯇꯦ ꯅꯨꯡꯁꯤꯕꯒꯤ ꯑꯁꯦꯡꯕ ꯃꯁꯛꯁꯨ ꯈꯪꯗꯕ ꯃꯤꯁꯤꯕꯣꯅ ꯃꯥꯅ ꯄꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯕꯨꯀꯤꯒꯨꯝꯕ ꯀꯩꯒꯨꯝꯕꯗꯣ ꯃꯥꯅ ꯇꯨꯔꯦꯟꯗ ꯂꯪꯊꯈ꯭ರೆ ꯍꯥꯏ ꯑꯗꯩ ꯐꯤꯔꯣꯟꯗꯨꯗꯤ ꯍꯦꯛ ꯂꯪꯊꯣꯛꯇ꯭ꯔ ꯃꯥꯜꯂꯦ ꯃꯣꯏꯒꯤ ꯑꯟꯇꯤ ꯍꯣꯏ ꯀꯩ ꯍꯣꯏꯗꯒ ꯄꯤꯊꯣꯛꯈ꯭ꯔꯦꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯩꯝ ꯊꯝꯅꯤꯡꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯣ ꯃꯥꯗꯣ ꯑꯗꯨꯝ ꯇꯨꯔꯦꯟꯗꯗꯤ ꯄꯨꯔꯥ ꯂꯪꯊꯣꯛꯅꯤꯡꯕ ꯖꯥꯠꯅ ꯑꯟꯇꯤ ꯍꯣꯏ ꯀꯩꯅꯦ ꯐꯤꯁꯦ ꯐꯩꯗ ꯄꯥꯝꯃꯨꯏꯗ ꯑꯩꯈꯣꯏ ꯂꯤꯊꯣꯛꯅꯔꯁꯨ ꯌꯥꯁꯤꯕꯣ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯗꯣ ꯄꯤꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯅꯤꯁꯨꯕꯗ ꯊꯦꯡꯅꯕ ꯅꯨꯄꯥꯁꯦ ꯁꯤꯁꯤꯅ ꯑꯃꯨꯛ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯩ ꯅꯉꯣꯟꯗ ꯂꯥꯟꯈ꯭ꯔꯦ ꯍꯟꯖꯤꯟꯅꯔꯁꯦ ꯈꯣꯠꯂꯁꯦꯅ ꯌꯥꯝ ꯍꯥꯏꯔꯛꯑꯦ ꯍꯥꯏ ꯃꯦꯁꯦꯁꯀꯨꯝꯕ ꯊꯥꯏ ꯑꯗꯣ ꯅꯨꯄꯤꯁꯤꯅꯗꯤ ꯀꯩꯁꯨ ꯍꯟꯗꯔꯦ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯑꯍꯨꯝꯁꯨꯕꯗ ꯊꯦꯡꯅꯕ ꯃꯥꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯕꯗꯣꯀꯣ ꯑꯗꯨꯃ ꯊꯦꯡꯅꯕꯅꯤꯅ ꯃꯥꯅ ꯑꯅꯤꯁꯨꯕꯗ ꯊꯦꯡꯅꯕ ꯅꯨꯄꯥꯗꯣ ꯍꯟꯖꯤꯟꯅꯒꯦ ꯍꯥꯏꯅ ꯈꯟꯈꯤꯗ꯭ರೆ ꯁꯤꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯃꯇꯦꯛꯁꯤꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯦ ꯁꯤꯅꯤ ꯉꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕ ꯀꯥꯟꯗꯀꯣ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯗꯒꯤ ꯋꯥꯍꯩ ꯋꯥꯇꯥꯗ ꯆꯤꯊꯍꯧꯕ ꯅꯥꯟꯊꯍꯧꯕꯀꯣ ꯌꯥꯎꯔꯒꯁꯨ ꯋꯥꯔꯤ ꯊꯥꯕꯤꯔꯛꯏꯕꯤꯗꯀꯣ ꯋꯥꯔꯧꯕꯤꯗꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯈꯝꯁꯃꯤꯗ